अहानबदा मरुओइबा पाउ रिमाउ साइक्लोन मरम ओइदुना लेबाक असिदा नतना अते युमथंगनरिबा लेबाक कयासु अवाबा मायोंगनरी हाइना चीफ मिनिस्टर बिरेना फोंदोखरे सिक्किम दा हौजिक गवर्नमेंट पारिबा सिक्किम क्रांतिकारी मोर्चा SKM ना लेजिस्लेटिव असेंबली सीट 32 लेबगी मनुंगदा 38 दा माय पाक्तुना अमुक हन्ना लेंगा पाइरगनी Taranipan suba Lok Sabha Mikhal gi board masing hayeng thiragani Amadi security force na pung kunmari gi manungda ching amasung tamda thi bahomagi thabak chathabada Kaching district tagi yamlaba khulai kaya fagat pangamkhre Kurumzari Mami TV na Santok Sabha Manipuri News Update Mieng Tabir Basimbo NEHA Thiamna Taramna Oksari Pau Sandona Pizari Manipur gi Honorable Chief Minister Nongthongban Biren Singh na Mahaki official Facebook account da Rimal Cyclone na maram oiduna lebak asida natana ate yumthang nariba lebak kaya su awaba mayong nari haina fongdorakli Cyclone asina maram oiduna Assam da imung lak taruk ki mathakta sokhan badan natana mioi tara mangasu thawai mangkhre Mizoram dana mioi kontragi mathakta thawai mangbada natana imung kaya amang ata thoki amadi Manipur gi oina imung lak ama makhai rom sokhanduna mioi mari thawai mangki aduga amana hauzik fawba thiba khangdana lei masdida natana Meghalaya amasung Nagaland da cyclone asina chawna amang ata thogan ki haina fongdo laduna asigumba awaba mayong nariba matam asida aikoi amata oina punna leminaduna amana amagi mateng pangminasi haina so fongdorakli Sikkim da hauzik government pariba Sikkim Krantikari Mocha SKM na Legislative Assembly seat 32 leibagi manungda 38 da mai paktuna amuk hanna lenga pairagani Sikkim da haukiba chehi kunmanga mai paktuna ingso lisingani ga taramapan fawba lenga pairakhiba Sikkim Democratic Front SDF na subnatagi Legislative Assembly seat ama khakta da mai pakpangamki SDF के प्रेसिडेंट पवन कुमार ने लेजिस्लेटिव असेंबली कॉन्स्टिट्यूएंसी अनिदा मिखल थेंगनरबसु असेंबली कॉन्स्टिट्यूएंसी अनिमक्ता सिक्किम क्रांतिकारी मोर्चा SKM के खुट्टा माइथिखि हौजिक सिक्किम की चीफ मिनिस्टर अमदी SKM के प्रेसिडेंट ओरिबा प्रेम सिंह तमांगना थेंगनखिबा असेंबली कॉन्स्टिट्यूएंसी अनिमक्ता माइ पाखे हौकिबा इंसोक लिस्टिंग अनिगा तरामापंदा पांगथोखिबा असेंबली इलेक्शन दा पुन्ना सीट तरामापंदा माइ पाक्तुना सिक्किम दा अहानबा ओइना लेंगा पाइरखिबनी निंगसिंग बयाबदी हौकिबा एप्रिल थागी तरामापंदा असेंबली अमदी लोकसभा इलेक्शन पांगथोखिबनी तरानिपान सुबह लोकसभा मिखल की बोर्ड मसिंग हयेंग थीरगनी Manipur dasu inner amasung outer animaki board masing ayupung nipandagi hauna thinanaba mari leinaba singna mapung fana sem sakre Imphal West, Imphal East, Bisnupur, Thobal, Chandel, Ukhrul, Senapati, Kampokpi, Tamenglong, Churchandpur amasung Jiribangge punna district headquarter Taramatoida Counting Center kungamari hangdoktuna board masing thigani Board masing thiga doriba mafam pumnamakta CCTV camera thamgani Board masing thiba loiba round khodenge miyamna anchor application voter turnout mobile application aduga result.eci.government.in dasu yengba yagani hairi Security force na pung kunmari gi manungda ching amasung tamda thiba hombagi thabak chathabada Kaching district tagi yamlaba khulai kaya fagat pangamkhre Kaching district ke manung chana laiba Montingjam village tagi detonator amadi fuse yaudaba 36 H8 grenade mari helmet ani country made explosive pipe launcher ani bongfen radio handset ama 12 bore catrax ahum 2-inch mortar smoke cell manga BP base ahum amade leg anklet ama fagat pangam le hari Kampokpit district tagi khulai kaya security force na fagat pangam khre Kampokpit district ke Baitum Kulen amade Khoken road tagi
7.62 mm self-loaded rifle ama, 7.62 mm SLR magazine ama, single barrel rifle ama, 36 hand grenade ani, live ammunition tara, antenna yawa radio set ama amadi, country mad bumpy ani hariba mafam asdagi fagat pangamle hari. Manipur Police Control Room na thadorpa Gerald Amada, Manipur gi ching amasung tamda security force na thiba humbagi thabak chathakre hari. Haukiba pung kunmari asida National Highway anida lamdam sige tangai fadana chana thaknaba amadi poche pusilakpa gari chamaga marfutara mathoi hariba National Highway asida pusilaki hari. Makata na poche puba gari chathok sasin yananaba security force na khudong thiningai oiba mafam singda ngak senbagi thabak paikhatre hari. Manipur gi ching amasung tamda punna checkpoint chamaga kunmathoi thamduna achat awok sing check tobada chingnaba mioi humfuni thoi fagatuna wahang pahang chathaki hairi. Haukiba me kontra mathoida masagi yom manungda changlakpa ising water pump season naduna chingthoknaba hotnabada maina chingbadagi laikhidraba kaisamthong thangjam leiraktagi Ingudam Nitagi imungda like-minded group LMG Manipur na ngasi mahaki imungda lupa listing kun tengbang duna imung asigi awabada saruk yakre. Group asigi Chief Advisor Wangkemsa Semzai, Advisory Board Member Asem Kennedy Amadi, Group asigi President El Kunjesor ahumna luching duna chatkiba ngasigi tengbang khongchat aduda Group asigi Vice President Chingtham Jibalata Brozendro Thongam, Secretary Ozit Soro Khaibam, Publicity Secretary Rakesh Narem, Assistant Secretary Surendro Ningomba, Finance Secretary Kunjesor Maksatabam, Joint Secretary Maivang Iten Maite, Executive Member Jolly Kumar Thinga Birla Salam Amadi, Ate Group Asigi Maru Eba Member Kaya Su Saruyaki. Khongchat Aduga Mari Lainana Group Asigi Secretary Ozit Soro Kaibam na Fongdok Hibada, Yamna Tamoy Sokpa Togdok Sengi Manungda, Ichao Asina Maram Oiraga. Kaisamthong thangjam leirakta leiba ingudam nitai chahi nimfu mathoi masagi yumda changakpa ising water pump season naduna chingthoknaba hotnabada maina chingbadagi laikhidraba mahaki loinabi ingudam ongbi gitarani na mapuroibagi masada sotlubada mahak sumaina chingbadagi advanced hospital da laikat naram laba matung gitarani yumda putharaklaga leiriba thokdok asisu amani. Ingudam nitai nongmagi afang basuraga amadi nungtigi pauche yolaga hingzaba miyoini. Imung asida thokliba nungaitaba thokdok asigi pau social media da ubadagi LMG gi Executive Council na kopna khanaraba matung laikhidraba nitai gi lana thoromgi damak lupa listing tara hauzik na aduna leiribi gitarani amadi laihoriba macha anigi tangai fadabada season na ba lupa listing tara punna lupa listing kun asig tengbang jabani. Ozit Soro Khaibam na makata na fongdok hibada ingudam nitai heart patient amani pacemaker haplaga leiba miyoini asigumba imung asigi awabada leibak miyam na su mateng pangminasi aikhoi miyoiba asi awabada na yomsilaga leibani kanagumba na awaba tarakpa matamda angamba mateng pangsinduna hingminnabagi wahanthok lehenminasi LMG na su pangba yaba mateng pangduna laksari LMG bu miyam na su support tawbiyu haiki akhoi lising kunse bijagadabani Tamjani wafamdi akhoi irakta brigade oiba khoi khudong tiba kaya asina akhoi da chaiting chaina piduna punsi pau pikhamnali maramaduna miyoiba khoi awaba kaya na khoi question laga leiba adugumba akhoi gi miyoibani tasenamaki khudong tiba tara matamda akhoi pukchen khaga chauthonasi maramdi pukchen chawrba miyoi kaya sing asi tola taraba masung warba matamdadi makhoi gi best friend ni makhoi gi mama papa gumbani ukal oiribani Maramaduna, Pukshen Zauna, Hingli Matamda Hingminasi, Wari Basingbu, Equina, Zinkat Minasi, Equi Rakta Awabatare, Haiduna, Pau Hek Ubaga, Angamba, Lupa Manga, the Gina, Equi Hek, Limit Lativa, Tum Pangminasi, Maramdi, Pikliba Angang Aniase, Masina Kari, who's walking Kalamani, Angang Chaitrama Toy, Surba Magalang Tomi, Masanupa, Adu Masanupi. Inner Manipur Lok Sabha ge board masing hayang thigadoriba asi yengsinaba Election Commission of India na hawkiba counting observer manga ngarang Imphal da tunglakre. Hariba observer sing asi Imphal North AOC da leiba classic GP Women College ke opposite da leiba Hotel Imolesta lady.
मियामना मरु ओइना राजनीति दल सिंगी मिहुत सिंह मिरेप सिंह नत्रगा मखोइगी एजेंट सिंगना मिखलगा मरी लैनना हारिबा काउंटिंग ऑफिसर सिंह असिगा उनबा यागनी हाइना इम्फाल वेस्ट डिस्ट्रिक्ट इलेक्शन ऑफिसर TH किरण कुमारना थादोरकबा चेरोल अमदा खंगलकले Jiliarong Student Union Manipur ZSUM na ngasi press ta thadorokpa cherol amagi matung ina Manipur gi Jiliarong area da leiba school singda ZSUM gi member singna matam gi oiba school singi chawkhatpa purakna ba amadi mapung fana function tongnaba gi dama teachers regularity administration amasung atei ko curriculum activities sing yengsin bachaki English sing aniga kunmari gi me kunithoi da Tamenglong district ki Magulong village da leiba Magulong Students Union na ZSUM bo kauduna makhoi gi office ta meeting ama pangthoki makhoi na maheroi singi saukhat thaurangi dama wafam kaya khanaki Magulong Student Union na thamlakpa warol da Magulong Government High School da chawrak na maheroi chamaga humfu muk lei school adu da government ozani haina lairi basi oza ani khaktani hairaki Leibak asigi periphery area da leiba school singda ozagi post asi watpana maram oiraga maheroi singna khudong chadaba mayoknari Magulong Government High School aduda yamdrabada tongan ba subject singi oza masing 15 dagi tadana leigadabni asigumba matam sanglaba aduda government na yengsin bidabadagi matik chaba oza piba ngamkhide maram adudagi khungang asda leiriba satra sangsan singna maheroi singi chauka thorang oina larik tambibagi khongthang asi puduna lakli Union Singh asina Tamenglong district ki ZEO office ta chatuna oza watpagi Maheroi Singhi chawkhat thaurangi oiba tongan ba scheme sing amadi school adugi administration gi matangda yengsin binabagi matangda haikiba leikre Laibak thiba thogdok asina maram oiraga leibak amadi khunai asige tungi yumbi oigadoriba Maheroi Singhi punsida achauba chaitheng ama piri Education Department amasong mari leinaba authorities singna mafam aduda leiriba school adugi mathau taba sing adu fanghanaba kanna appeal tawri Nakal amaromda Raisa Sarkargi Valley Centric amasong Ethnocentric policy asi kudakta loktokadabani maramdi haukiba chahi kayagi mamangdagi Maheroi Singh adugi career mangkiba adu lakadoriba remote area da leiriba Mirol Singhi angang sing adu manghan takhan baga manai maram aduna ZSUM na tumina yengduna leiroi Karigumba makhoigi maheroi singi awaba kokhannaba khongthang lawraktrabadi amasung makhoigi asengba demand adu piba ngamdrabadi makhoina lokhalakpa warepta afafatagi daitasi sarkar amasung authority animangna thogdang lawgadabani haina fongdorakli Manipur da ngarang none district na Celsius degree kontra taret dasmik nimfu taru oiduna khwaidigi saba district oikhi Churchandpur district da Celsius degree kontra humdoi dasmik marfuni toy oiduna Kaching district da Celsius degree kontra ni toy dasmik marfuni toy gi changda saki haina State Directorate of Environment Climate Change na thadorokwa cherol amada fongdorakli Cherol aduna makha taraduna Imphal East District ta ngarang Celsius degree kontrani toy dasmi kontrama fan amasung Imphal West District ta Celsius degree kontrama toy dasmi marfu humdoi yongna sakit ising isauna maram oiduna state asige school college sing suti thabagi matam asi ngapigani matam asige mari fawba sangdokre Higher and Technical Education Department na thokpa cherol amana state asigi government gi amasung private gi higher and technical mahailoi sangsing ta asigi mari fawba suti oiragani amarom da state asida hauzik oiriba ichau gi fibam asigi yenglaga government amasung private school sing ta asigi mari fawba suti oiragani haina education as gi director Laishram Nanda Kumar na thokpa cherol amana khangan khibale khrabani State asida hauzik oriba ichau na yum amadi lambi sing mafong kharada hauzik fawba ising thumjinduna leibana chathok sasinda khodong chadaba kaya mayok nariba asi yenglaga suti sangdokpani hari Exit poll nate still piduna leiba Modi gi media poll ni haina Rahul Gandhi na fongdokre Lok Sabha Mikhal gi bot thadaba loikraba matung ECI na exit poll gi data amasung debate broadcast tawbada athingba thamlambadu lokthokre
National Media Kayada Fogna Rakiba Exit Poll gi Datana National Democratic Alliance na Lok Sabha gi seat khara hena fangani Hairakibadu Congress Luchingba Rahul Gandhi na Center da Lairiba BJP Legang na National Media Sing da Sel Piduna Makoi gi apamba Fongdok na ba Thokhalakiba Datani Masi Exit Poll gi data nate Modi gi Media Poll ni haina Fongdokre Kanglai Park Loina Silon Apunba Marup Kalamgi Poktak Loi Ki Sana Hongba Mangangna Mayai Tangbal Loduna Kalamgi Mayai Loisang Singzamaida Inkomja Listingani Kun Maridagi Listingani Kun Taru Fawbagi Taupunaba General Body Nifom Ama Apunba Mioi Mapan Kankre Kalaba Mioi Sing Adugi Manungda Makagi Mioi Sing Asina Fam Sing Asipuragani Yaitongba President na Ngangom Norendrajit Singh Tauburel Secretary na Ningthauzam Devesro Singh Amadi Kairungba Treasurer na Mayengbam Jamuna Devi ni Anoba Thaupugadoriba Amadi Saruk Yakiba Luploi Pumna Mapusu Tagat Pafongdorakli Chehistigi Haukiba Me Thagi Kunnipada California State University San Bernardino da Tamba Masagi Chahi Kolhumdoi Surabi Bharat-tagi Mahiroi Nupi Macha ama US da Mafam Khangdana Mangkhre Hairi Police ki Aiba Warol Amagi Matung ina Mafam Khangdana Mangkhrabi Nupi Macha adugi mami Nitesa Kandula Kawi Hairi Nitesa Asifit Mangai in Staru Wangi Chaurakna Kezi Humfutara Nitoi Makai Rom Lumi Masam Amadi Mamit Machuna Amubo Oi Hairi Maha California gi license plate oiba lisingani kun mathoi Toyota Corolla ama Thoramba yabagi thazaba adusu thamlaki adubu hariba car asigi machudi chapchaba khangbangam dri hari CSUSB gi chief police oiba John Guterres na mangkhrabi mahairoi nupi macha asi aroiba oina Los Angeles da uram laba matung megi kontrada missing report pisilapani haina social media platform X da fongdora kibaga loinana California State University San Bernardino Police Amadi Masigi partner oriba LAPD na Nitesa Kandulagi Mari Makhong Khangba amasung takpa ngamba mioi leirabadi makoigi mobile number da contact tobiraknabasu khangalakre Aroibada marueba pau amuhana pizari Rimal Cyclone maram oiduna lebak asida natana ate yumthang nariba lebak kayasu awaba mayok nari haina Chief Minister N Birena Fongdokre Sikkim da Hozik government paiba Sikkim Krantikari Mosa SKM na Legislative Assembly seat kontrani thoi leibagi manungda kontra ma thoida mai paktuna amuk hana lenga pairagani Taranipan Suba Lok Sabha Mikhal gi board masing hayeng thiragani Amadi Security Force na pung kunmari gi manungda ching amasung tamda thiba humbagi thabak chathabada Kakching district tagi yamlaba khulai kaya pagat pangamkhre Hauziki oina Mami TV na Sanjok Sabha Manipuri News Update loisinjare makha jaba pawgidama Mami TV miyeng taduna lebiyo